Image Paodam Yang Bill Simbu, Hanbuda, Uttamkumar Naorem Tam, Noxabolera, Nasigi, Marubi Pau Pijari. Police Kamyanga Pomari, Lainer Badi, Paul Pokurimak, and Munamuni Haina, Sinister and Billion High Clay. Wasila Mihata Senaba Sing Atuda Ain, Yoiba Serak Yuhaina, Wakani from Clay. Loinana, Defense Minister Rasnatka, Iran Gi, Brigadier General Amir Hatamga, Hiram Gada, Warish Hanakre. Housing Mapung ever Pau, Lobby Impal West District ki Manung Sana Laiba, Mang Impalda, Moral talked about Nupami, Masanu Pibu, Rep Trova Matung, Sira Hen Hundok Matung, Nongalaga Lake Hidraba, Todok, Amasung, Sir Samprugi, ATM ki stop, Arambum, Ranjanbu, ATM, Butter Cell Hub in Ida, Luterna, no when a cap no hot keep Todok, a sea, quite in white about Todok, Hivalunana, Todok, a sea condemned to Haina, Manipuri semester and Birena Pamishing one of the Fondo Crate. Semester Makata no high keep that Tasi Anida Mang Panda Nupimacha, Ama Nupi Jet Normatung, Lake Hidrabaki Todo Adubu. Preventive of Children Sexual Offense Pokso, Keski Manung Sanbana, Kesasi Tasi Manunga, Russian Nava Hiba, Russian Bahiba Guideline Day. Kesasi Matang the Home Department, when at Tubumatam the Sarsit Picatuna, Tasi Manunga Rushinduna, I gave a Serak Pigany. Todo a Sigamari Lane, Singapore Hiba Mui, Police na Fagalay, Mahuising a say. Nikina Wang Pong Chatuna, Praman Pangabu Matung, Sarsit Atu the Picat of Honorgani. Like Hidrabano Pimsa, Sigma Pasu Moral Topte, Imungasita Sarkari, Maketagi Piba, Mating Piva, Amade, Hingnabagilambi Pin of Honorgani. Amurunda, Tasi, Marigi Ayukta, Chursampuda Leva, ATM Butki, Stab, Karaudagi Chursampuda Lakiba, Aramum Ranjanbu, Bank Luterna Hat of Matung, Bashalo Kibagi Todok, Su, Simistana Kadem Toke, Simistana Lake Hidrabano Pargi, Loina Biga mobile phone Kutanga. Nupi aduna cup na Paodam Lakiva Isan Nupi to give him Noite High K. Simistana Manipuri DJP LM Kotebu Sir Sampu the Takre, Mahana Mapamadu Ladiva, Suda Yauriba, UZ Group Singer Unaduna, Todo Odivatang that Tijan Naba Satan Cray. Signa Bimio and Power Lady High K. Lehoriba, Aramum Rajan Gimung Manung Gi Amade Mang Impali Todo Adugi Yangduna, ex Grisha People Loyana, Imung Ani. Asida Makoigi, Jibika Namak Sarkana, Tabak Pakalagan, Hyber Loinana, Miam Corporation Piduna, Senaba Sing Pabungam Kivada, Apen Fondo K. Sahi and he who Masida, Asimu Bank, Lutawi Toto Talk Tree. Police Kamianga, Pavamari Lane Rabadi, Torok Pukudimak, Terbung in Hinasu, Simuslamakatana, Fondo K. The Munna, Darusue, I visit the Haniki Manuga, I have a sea Pokshogi, Makasula, already special court later. As early as possible, Hani have any rules, but Hani Maksangakasu, evidence, Karikari Mayam, or Erkanda. Hani Mama, Hani Man, which is the Picture, friend of the performing this side, the mainly home department this side. Honorary, the ATM would the Bisha, happy later, Massacre the Life Fiber, Tahanda, Bishadu, Munkibugalana, Rosian Bunumika, Halumba, Hariba. Go for sure. That push a card, might be the key. Very somebody as a CM in sort of home. The strongest down the condemned. Manipura Hokimapung Kumari Sida, Mui Chama Gutama Panona COVID-19 positive over Tenere, Mui Ani Lakidre, Aduga Mui Chamaga, Marpuga Mapana, Narbody Paratuna. State Asida COVID-19 confirmed case, listing trade Kasumna, Kunitoi Sukre. Recovered Tokiwagi Masingna, listing Manga Chama, Humpuga Mari, active case that listing with Sanipan Kun Lady. State Asigi recovery rate not Sada, Humdra Humdoga, Dasmiya Kamari or Haina, Health Department is Sermon of Fondo Clay. Nasi, positive Okibasinga do VRDL, Janim Satramanga, VRDL, Rimsta, Tramatoi, Ukuruda Ani, Impal Westa, Humbudra, Bisnupura Ani, Tawala Tara, Impal Easta, Mari. Jivan Hospital Kaksinda Ani, Davina Diagnostics ta Nipan, Sir Sampuda, Mari, Sanapati the Manga,
RIMS RAT da ani Tamilong True Net da ama Rajmistry da hum phangki positive oibasing ase general population da mioi chamaga kunmathoi Central Armed Police Force CAPF ki personal traipan ne general population ki mioi singa se akaknaba travel history leitaba local ngaktani makoi punamak lokholaga covid care facilities sing da thamkrei amadi lokhotram thokpa medical precautionary measures sing lokhotlei nakalam romda ngasi leikhidaba mioi ani ado Thawal district tagi sahi yankhai hum shurba nupa ama amadi Imphal West tagi sahi kunthamathoi shurbi nupi amani nupa duna Janimsta aduga nupi duna Rimsta leikhidabani makhoi ani tharga state asira covid-19 na leikhidaba mioi kunthraga nipan sukrei ngasi discharge tokibasing aduna CAPF tagi humpuga manga CCC lamboi khonang khong dagi humpu mari Janims tagi ama Rims tagi trama thoi CCC none dagi ahum RD wing dagi tara amade UNACO dagi kunthraga manga ni makhoi amukhana covid-19 test tawda covid free oibadagi discharge tokibani COVID-19 pandemic asida Kaksing district ki COVID-19 positive confirmed case Sani ga nifu gin thoi sukhrei recover tokhi machine na chama ga humdra mangani active case na humbu ga taret leiri active case humbu taret ki manung da tara ga nipan di covid care center Kaksing da thamli ataina tongan ba covid care facility sing na thamdra layang li district asida containment zone mafam nipan nei haina ngasi nungtil pung ani phawda leikhiba Kaksing district ki covid update report palli report asina makha tari bade district asigi apunba mioi lising mariga satret ka humbuni pan gi sample logna test tawna bathabada mioi lising mariga satret tra mari gi result laklei mioi yankhai manga gi na result lakada wali aduga district asigi oina Khamanipur college Kaksing da hangba district screening center da mioi lising ni ga satru kuntra humdoi screening tokre hairi amromda Kaksing amadi sugnu da mioi ahum COVID-19 positive nauna oirakpana maram oiraga COVID-19 pandemic asi sandrokani haibagi akiba leibdagi Kaksing mafam ani amadi sugnu mafam ama Kaksing district ki disina containment zone laukthokre ngarang containment zone lauthokpadagi chathok chasin tawda athingba thamkhrama mafam sing adudi hanbra nokpokta Kaksing gi Rajani Pareng road Kaksing nokchupta Magnum Pareng road Kaksing awangda Magnum Haridas Singh gi yum amadi khada nongaithem grontai gi yumni Anisuba Kaksing ki containment area na Nongpokta Y Sitabuli Devi gi yum Nongchupta Jim Pareng Kaksing awangda Y Damu gi yum amadi makhada KSS Rajen gi yum ni ahum suba containment na Nongpokta Sugnu gi Pamap Laikai road gas go down Nongchupta Sugnu gi and Amarjit hand pump road ta leiba yum awangda N inausagi yum amadi makhada N Ranjit ki yum ni containment measure sibu thugaiba mioi sing Indian Penal Code ki section samaga nifu mari gi makhada amadi Disaster Management Act lisingani sumna manga gi section yankai mathoi gi makhada cherak phangani haina Kaksing district order amana palli wasila mihat senab sing atuba da ain gi oiba cherak piu haina ngasi haibung makhong Thobi khong gi miyam na wakat mifam phamkhre haibung makhong gi miyam na senduna pangthok ki wakat mifam aduda maibam usiwa GP gi upapradhan Abdul Latif na hai masa gi sahi trata om surbi nupi masa amabu selsi haina mayum dagi puthok pi khraga gang rape tawrba matung tamthina otpi nei bi ga siramagani haiduna hundok lambadagi laikan naba ngamdana laikhidrabi wasila gi mihat ase haibung makhong gi miyam na condemn tawri asigumba miyoibagi lisat chattaba tamthiraba mihat asida chenariba miyoi singbu aingi oiba ahakpa cherak pibiyo haina mari leidaba singi puning singsinki wakan mifam adu loisilakpada miyamna wasila gi mihat yaningde mara leiba miyoi sing dandi piu haiba kholaw sing kayasu lauki mayang Imphal dagi chal wasila sahi taruk khakta ngairibi asibu serasi haina sen khraga nupi oibigi izat manghalaga otpa yaba ot neiraga sire haina hundok lamba loinana laikan naba ngamdana laikhidaba ase damakta nungaitaba phongdokpa oina khongsat ama pangthokre khongsat aduda DDAM gi advisor Kiran Yandrembam DDAM gi maru oiba daita puriba members sing social welfare development Social Welfare Department Manipur ki Deputy Director L Dhaneshwar Singh Maharajasana Zawal Semba Honorable MP Rajesh Shava gi PRO Sri Hawam Tuken Singh Aribam
Deep Chandra Sharma, Engineer Manipur Police Housing Development Corporation, Amasung MD Yunus Khan, President State Platform of Disabled People's Organization Manipur, Su Saruk Yaki. Imung asigi asawu daita loriba mapabungsu disabilities amani amasung thawdok aduda awaba kaya thengnariba asida DDM gi makeidagi matengsu panum ki haina phongdokke. Wasilagi misibu yaingda phongdok loinana thawdok tu senariba mara leiba miyoi sing phangpham thokpa serak phanghanbiu haina ngasi Chandel district ki manung chana leiba Chandon Pokpi village da Nahasing na protest tawkhrei Chanurpi area youth forum na sinduna pangthokiba protest aduda hauji COVID-19 pandemic thokliba serak asida yamna thohningdaba thodok adubu aikhoina yaningde thodok aduda senariba mara leiba miyosing atuba matamda phagat piduna bifam thokpa serak piu aikhoi afaba samaj ama semba pami nupi masa singi punsi kanbiu haina demand tawkhe. Nupi sen kre haidopagi pau lakadra hainuna ngaijeruba siduna lehore labuk lamangda taduna lehore haiba pau lakpada mama mapa oibi singi thamoida kari parungani haiba wakal machet amata khandana miyobegi punsibu karisu leitaba amagum nungsinaba nupani haiba amana selasi haina kauthokpikhraga nungsiba sasinaduna namthak tawbiduna nupi oibi gi ikai khumnaba mahanbibada natana orpi Naibiduna sarak nabiraba matung nuksi haitana gang rap chataduna tha asigi anida mayang Imphal maibam pali yengdo pat ki lambi nakanda sire haiduna hudoklambadagi walking chatpa miyoi singna thengnaduna hospital da pukhalaba matung laikannaba ngamdana laikhidrabi mayang Imphal Bengundagi masai saitra thukakta ngairibi nupi masa asigi misi asi nupi khunai asibu singnaduna hanthana yengmani haina Ningol Club na lawjai masi makte lamdam asigi khwaidagi laibak thiba mari nupi masa asigi mihat asi senariba khuningmak athuba matamda paliba lengak asina aingi oiba matik saba serak bigadabani haina Ningol Club Hairoki Secretary Publicity and Information Susma Ningthaujamna thadrokpa sirlamana phongdrokle. Lengakna unlock mari subagi chana kanglon sing lauthoptuna Sana Hanaba Honorabasu, Sana Kanglon, the Yauriba, Mi Punboma Pumpsing, Amade, Kaitelda, Porchay Labor, Tolak Liba, Mio Singna, Marks Upa Amade, Social Distancing Nagna Satkadabani, Haibasu, More Kaitel area Dadi, Sana Kanglon Sing, Adu, Amatangagna Satpa Ukidre, Tenopal District Police na Unlock Bari Subagi, Sana Kanglon Sing, Ase Nagna Satava, Nagna Salanaba Honagani, Amade, Fax Marks, Uptaba Mio Singda, Lupa. Sunny fine Tien Bagi Tabak Horgani Haiba Lakerbasu ngasi power tabak oina paket tabana miyoi ayamba face masks sing sina kidre More town asisu section hodrabadi COVID-19 license asi irai laina sanrok laba yai haibagi mipainaba yaunare hairi haukiba August ki Kunma Panda Hairok Part 2 May Lekaida police personnel ama COVID-19 positive wereklaba matung personnel asigi loinabi amadi macha hum punna miyoi manga positive Padagi, District Administration Tawana, Containment Zone Oina, Lautoktuna, Laidiba Mapa Masida, Nasi, Hero Part 2 Gram Pansayat Ki, Pradhan Nominee, TH Premjit, Pansayat Asigi Development Committee na, Divine Light DLC, Hero Part 2 Melekai, Amadi, Tomal Makong Youth Club, TLYC, Aniga Punna, Kusam Naduna, Sodium Hypochlorite, Kaptokre, Hidak. Kapthok Paduda containment zone ge area da hana hida kapthok laba matung containment zone ge akoi bida leiba laikai Hairok Part 2 me laikai amadi toman makhong laikai sing sinthungna hida kapthok ki loinana containment zone asigi manungda leiba yumthong yankhai gi mapanda nongbada sangba sanaba polam singsu government na piba SOP ngakna yanthokhe Ideal Youth Association IYA Kaksing Warina u thasi u hingansi haiba pandamda Haukiba November Manga World Environment Day Numitagi Hauduna Nomajin Kudingi Chataba Upal Thaba Amadi Ising Saiba Thorongi Saruk Ama Oina Nasi Su Upal Thabagi Thorom Pangtokre Aro Kaksing Naorem Munal Maitena Upal Thabagi Matangda Awareness Pibaga Loinana Plantation Tawsi Yauki Thromadura IYA General Secretary M. Ravi Chandra Singh and Mahesh Kumar Singh Former Secretary Amadi Executive Member Punumaksu Saruk Yaki
थोरम अदुगा मरी लेना ROM मुनाल मैतेना फोंदोखिबदा आइडियल यूथ एसोसिएशन ना अखोइगी काइथरकलिबा इन्वायरमेंट असिबु कंदब यादे हाइदुना संगसिलकलिबा उ थाबगी खोंजंग असे कक्सिंग लमदम असिगी अमदी मणिपुर गी लेकाय लेकायदा लेरिबा क्लब सिंगनसु तमजनिंगाय ओय अखोइगी इन्वायरमेंट कंबदा लनाय ओइना होनब खक्तना यारोय अखोइ मिपुम खुदिमक पुन्ना होनमिरबा चंगी हाइके तमथिरबा कोविड-19 लाइसेतगी ngathoknabagi pandamda ngasi ayuktagi hauduna mangal club basikhong mamang lekai member singna lamdam adongi miyam khusan club ki akoiba amadi club asina konba area da leiba lambi gi nakanda leramba phat haudi amadi amorkai sing sitok singrokre loinana mahig hatpa ngamba hida kapthokre member sing asina mahusagi ainga sagi khal ngakna thamnaba usar singsu thaki haina mangal club ki general secretary Cheryl Fongdrok lei Cheryl sina makha taribadi asiguma thorom asibu mapung phan bada mateng pangbirakhiba namdam adongi myambu thagat Fongdrok ga loinana COVID-19 dagi ngaktoktuna section leina basu appeal tarukli Bubol Technical and Skill Development Private Limited ki chairman su oiriba social worker Naorem Navasandrana Kaksing Municipal Council gi ward number 1 gi manungchana leiba Kaksing Wairi Kha Manipur College Mamang Pareng gi lambi ngasi sectic amasung nung thaduna semjin khre KMC Mamang Pareng sakhwat khongthang lupna punna khongthang lup ka punna khusamna duna pangthokhiba ngasi gi lambi semba duda mari leinana lup asigi secretary Marang Them Madal Gopalna Naorem Navasandrana miyam gi khanbiduna asangba sentham sing puthok piraga lambi semjin bagi namak thagatba phongdorok lei lambi semjin maduga mari leinana Naorem Navasandrana phongdokhibada sakhwat thoranga mari leinaba lambi thong semjin sajinba da leptana sathrakpa amadi tengwang pibagi saruk amo oina ngasigi lambi asi semada mateng pangjabani makha tanasu miyam da angam mateng pangjaki khani haiki Kaksing Assembly Constituency ki Kaksing Waridagi PR English School Mamang Phaurga Kairak Dam Taba Lambigi pothole sing asi Forest Range Officer Naorem Munal Maiteina Honaduna mention kre pothole namaram oiraga gari sat pa yadaba phibam thina sokpa mafam sing COVID-19 namaram oiraga housing makti school hangdrabasu karigumba school hangna pamatamda lambi asigi dam naknaba jaga sing Soxilibam Pibam Sing Urubada Kudong Tiba Toktinga Semjin Pam Toi Kanduna Miamna Satok Sasin Kudong Sana with them Serbak Tadan Semjin Germany Lorena Mari Lena Department Sing the Su extent Toktinga Atubam Damiang Sangbi Haina Naramunal Metena April Trokli BJP Manipur Pradesh ki Former Vice President Thoksom Jadawani COVID-19 gamari leinana lepalaitana sathrakhiba mateng pangbi saruk amoina ngarang khambok leipat leikaida dustbin amadi paisagi mateng pangkhre leipat President Club khambok na sinduna numit humni sumna sathrakpa social service camp loisinbaga mari leinana khambok ki lambi nak yet luna na thamnaba da mateng oinaba hanagi BJP gi mirepsu oikiba BJP Manipur Pradesh ki Former Vice President Thoksom Jadawani Singhana Laikai Asigi Mio Singda Polam Singasi Kusinakibani Mateng Pangbirakpa Sida Club Asigi Makedagi Harauba Pongdok Pagalona Jadumnina Taru Tabakta Mai Papo Yuhaina Tagatpa Pongdok Lay Matang Sida Palmer Tana Break Amkatang Lozage COVID-19 Lizarasi Lanteng Nabada Koi Kuding Wakal Taminarasi Frontline the Tabak Tauriba Singbo Corporation PC, Lengang na Piba Chana Kanglon Sing Social Distancing, Mark Season Naba Amadi, Tangai Fadavanatana Yum the Gitok Bahaiba Sing Ngak Chatse. Chana Kanglon Sing a sing actuna local transmission Lakhandana Bahonasi, Aikoi Punna COVID-19 bu, Mayok Minaduna Laicherasi, Manghan Kisi. Paumaka Tabidasi Lying Tok Sanamai, Tawal Kanglu, Masalusang, Tentana, Sahi Kuningi Class 10 Namadi, 12 ki. Ai was sang da tentha dagi mairoi singi marakta Mitai make subject mark why dagi wangna panglakpa makong matang tarakpa mairoi sing the piba tongan ba meritorious award sing ngasi kusina kre tentha khongba laiba tentha multiplex ta pangthokiba thoram aduda bosem na lawwa inkumja 2020 gi class 10 gi exam da Mitai make ta mark 92 phangduna first position takhrabi tentha khunau dagi Lintoingambi Tongramda Moirang Them Pala Nixing Bana 2020
mark 90 phangduna second position takraba tentha marongban dagi Naorem fluorescence sanuda Moirangthem nokul ningsingbana 2020 amadi mark marphu manga phangduna third position takraba tentha khunu dagi Moirangthem open singada texam thambalngo ningsingbana 2020 piduna ikai khumnakhi Kosem na lowa kumja 2020 ki class 12 ki oina mark mauda taruk phangduna first position takrabi tentha khunu dagi Naorem sana tombida texam yaima ningsingbana 2020 mark mauda nga phangduna second position takrabi tentha khunu dagi Moirangthem Ranjan Singhada Moirangthem Tombi Ningsingbana 2020 amade mark maudraga humdoi phangduna third position takrabi tentha khunu dagi Maisnam Hemlata Devida Laingthau Sanamahi Thawal Kanglup Ningsingbana 2020 piduna ikai khumnakhi ngasi thromadura retired IPS Sarangthem Manaubina athobe Mithunglen amade North East India Security Service ki secretary Khanambam Priyojit Maitaina akhanaba mithung oina saruk yakhe Chaliba sahi 2019-2020 gi Sanginata Academy gi senthang makhada the Cultural Research and Training Center Hairok Part 3 na sinduna folk music ki matangda nomagi oiba workshop ama Hairok Part 3 Ngaruthel Community Hall da ngasi pangthokre thromadura Hairok Part 3 GP gi pradhan N Tangba retired ZEO Kaksing L Subon Hairok Part 3 gi upapradhan L Samu social worker M Parsuram amadi M Uttamkumar na thoromgi Moruiba Muising oina saruk yakhi throngi mapung oiba saruk ama oina thorom aduda mapung oina YK College Wangjingi Department of Manipuri ki Assistant Professor Saikom Ganashyamna folk music ki matang da wangang ke amade Maitai Dholok Pena amade Kunung Isai ki matang da khananai na khi loinana artist singna haija haijaba kayasu miyam da khudol tamduna utke Lamdam asida laiba nisha laronba capitalist sing amadi makhoi gi gang members sing da makhoi na toriba khunai asibu mangan bayaba nisha gi lan asibu lepna kayar khana masa masa da serol thadna khangalabsu kanana kaidau journey haiba gi mong ama laklabadina gang members sing kanglai miyam khangna para tambibigi matam lakle haina KCP People's War Group Marxist Center gi Central Media Coordinator gi serol fongdorklei Serol Sida Makha Taribadi, Hosik Palibalenga Asinasu, Nishagi Mayokta War Against Drug Cyber Mamintagi Waiba Kongtama Lokatuna, Miambu upon Musidun Lagli, Masi Aikoi Miam Pumbana Hena Kanglabu Wapamne, Lupsina, Mamang Ta Agaski Tang Tarutagi, Lamdam Masida, Guamana the Pusilatan of Kang Kivalerasu, Landam Sida Sedangu Laiba, Nan Manipuri Sing Amade, Yam the Masiki Sel Piber, Capitalism of Pamjava, Sing Kayaga Luinana, Lautunaga Gang. Oina semduna kwamanagi asoba karbar sing chathare haiba lupsina kupna khangle masibak lamdam sigi asoba mangjamani kwamana pusilakpada senab sing asida makoina tawriba thabak lepna khangalabsu karisu nasungdara ngasi phawba kwamanai karbar si chatharun laiba ngakkanbagi mong matau asina karisu afaba oreklo haibasi gang members sing amadi makoigi imung manungna khagjingadabani loinana kanglai miyamna makoibu maru phangna mutatpada lup asida sogat pigadabani hairi lup asina Marxist doctrine da yumpham thonduna sangsilakliba manaba khunai amagi lalasida kanglai miyam humna sobat piduna asigumlab khunai asibu mangnaba tawriba gang masasing muthatpada mateng pangbiu loinana makhoi lupna mapham matam yengna khut tharakpada makhoi gi lekaina makhoi gi damak wakat mifamna singba tawbirak loidabani hairi Defense Minister Rajnath Singh na Iran gi mahaka phammanaba Brigadier General Amir Hatamga wari sanakre Moscow dagi New Delhi tamna lakhiba Minister Rajnath na Tehran da pantharduna Iran gi Defense Minister ga phaminaduna wari sanakibani haire lebak ani gi marakta lainariba kuiraba cultural linguistic amasong civilization gi matangda lusingba ani na wari sanakhi regional security gi wafamda lebak ani na mateng pangnaduna thabak taminana ba lusingba ani na khanaki haire Afghanistan da tangdu leita da ba amadi santi lerak hannabagi matangda so wari sanakhi haire India ki President Ramnath Kovind amasung Prime Minister Narendra Modi na video conference ki khutangda Governors Conference on National Education Policy hodokpada wangang gadore conference adu ki title na Role of NEP 2020 in Transforming Higher Education haibisini listing samapan marphu go taruk ta same kiba National Policy on Education gi matungda kunmathoi suba sahi sa gi oinadi NEP 2020 na hanbani school amasung higher education da NEP 2020 na achobo hom ama porkadori
मसी इंडिया सेंट्रल एजुकेशन सिस्टम अमा ओहनगदौरी गवर्नेंस कॉन्फ्रेंस असिदा स्टेट पुनमक्तगी एजुकेशन मिनिस्टर सिंह सरुक याहनगदौरी लोनेना स्टेट यूनिवर्सिटी सिंगी वाइस चांसलर सिंह अमदे सेनियर ऑफिशियल सिंहसु सरुक यानी हाइरी लेबाक असिदा हौकिबा पुंग कुनमरी गी मनुंगदा कोविड-19 दगी मियोई लिसिंग हुमद्रा हुमदोइरोम फखरे पुना लाख कुंथ्रा निथोइरोम फखरे साद पाबदा हुमद्रा त्रेक दशमिक कुंथाइन थोइ योरे हेल्थ मिनिस्ट्री ना हाइकिबदा एक्टिव केस सिंगदगी फखिबगी सांग हेले अदुगा सिखिबगी सांग साद अमग दशमिक हुमद्रा निथोइदा हंथखरे अमरमदा हौकिबा पुंग कुमरीदा पॉजिटिव केस की मसिंग लिसिंग मरफुद्रा सात्रुका कुथाउमदोइ ओइके पुना लाख निफुमाथोइ लिसिंग त्राउमदोइ चानिपान तरागा निथोइ सुखरे महाराष्ट्र आंध्र प्रदेश कर्नाटका तमिलनाडु अमसुंग उत्तर प्रदेश स्टेट मंगा असिना पुल्लगा कंफर्म केस की सादा यांखैदि ओइरी हौजिक लेबाक असिदा कोरोना की एक्टिव केस लाख निपान लिसिंग हुबुनिथोइ चहुमगा कुन लैरी हौजिक अरोइबदा मोरoi पाव अमुन पिजरी पुलिस का मियामगा अफमरी लैनरबदी थोलप खुरिमक केनमुनमगनि हाइना चीफ मिनिस्टर एन बिरेन हाइख्रे वासिला मिहात चेनबसिंग अथुबदा आइन की ओइबा चेराक पियो हाइना वाकटनि फमख्रे लोइनना डिफेंस मिनिस्टर राजनाथ का ईरान की ब्रिगेडियर जनरल अमीर हतमगा हिरम क्यादा वारी सानख्रे नसीदी पौरम संदोकचबा मतांग सुलोजरे म्यामबु अमुक हना खुरुमजरी